ꯐꯥꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯁꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯨꯛꯇ ꯁꯨꯝ ꯊꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯄꯣꯁ ꯃꯣꯔꯇꯦꯝ ꯇꯧꯔꯒ ꯑꯁꯤꯕꯗꯨꯕꯨ ꯑꯩꯈꯣꯏ ꯂꯧꯊꯅꯅꯕꯒꯤ ꯋꯥꯔꯦꯞ ꯑꯃꯈꯛ ꯂꯧꯔꯦ ꯑꯩꯒꯤ ꯃꯤꯡ ꯃꯣꯍꯃꯗ ꯖꯤꯌꯥꯎꯗꯤꯟ ꯑꯩꯈꯣꯏ ꯅꯍꯥꯟ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯣꯍꯃꯗ ꯇꯥꯖꯨꯗꯤꯟ ꯆꯦꯁꯝ ꯁꯂꯥꯎꯗꯤꯟ ꯈꯨꯂꯩꯕꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯁꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 31 2025ꯗ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯁꯤꯈꯤꯕꯒꯤ ꯃꯇꯥꯡꯗ ꯁꯦꯡꯈꯤꯕ ꯖꯦꯑꯦꯁꯤꯕꯤꯒꯤ ꯃꯦꯝꯕꯔ ꯍꯥꯏꯔꯤꯕ ꯖꯦꯑꯦꯁꯤꯁꯤꯅ ꯅꯍꯥꯟ ꯂꯧꯈꯤꯕ ꯋꯥꯔꯦꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯃꯔꯥꯜ ꯂꯩꯔꯤꯕ ꯑꯦꯛꯁꯤꯗꯦꯟꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯥꯗ꯭ꯔꯤ ꯐꯥꯎꯕ ꯑꯁꯤꯕ ꯂꯧꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜ ꯑꯃꯈꯛ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ CSO ꯃꯌꯥꯝ ꯑꯃ AMPACO AMMSO MMWO ꯑꯃꯁꯨꯡ ꯀꯣꯛꯇꯥꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯑꯩꯈꯣꯏ Sekmai OC ꯃꯥꯒ ꯂꯣꯏꯅꯕ ꯇꯤꯝ ꯂꯣꯀꯦꯜ MLA ꯑꯃꯁꯨꯡ ꯃꯩꯇ꯭ꯔꯝꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯝꯄꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯐꯖꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤ ꯃꯤ ꯑꯁꯤ ꯑꯦꯛꯁꯤꯗꯦꯟꯇ ꯊꯣꯛꯂꯝꯂꯤꯕ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯐꯥꯅꯅꯕꯒꯤꯗꯃꯛ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯃꯅꯤꯄꯨꯔ ꯃꯆꯥ ꯅꯠꯇꯕ ꯑꯁꯥꯝꯒꯤ ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯦ ꯒꯥꯔꯤ ꯃꯃꯤꯡ ꯒꯥꯔꯤ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯦ ꯇꯧꯕꯇꯕꯨ ꯐꯥꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯃꯛꯁꯨ ꯃꯅꯤꯄꯨꯔꯒꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯃꯁꯨꯡ Sekmai OCꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯔꯤꯕ ꯀꯜꯄ꯭ꯔꯤꯠ ꯑꯗꯨꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛ ꯑꯁꯥꯝꯗ ꯆꯠꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯇꯦꯡ ꯐꯖꯅ ꯄꯤꯕꯤꯔꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯤꯕꯤꯔꯤ ꯃꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯄꯤꯔꯤꯕ ꯃꯇꯦꯡ ꯃꯌꯥꯝ ꯑꯁꯤ ꯌꯦꯡꯂꯕꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯀꯜꯄ꯭ꯔꯤꯠꯗꯣ ꯐꯥꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯁꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯨꯛꯇ ꯁꯨꯝ ꯊꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯄꯣꯁ ꯃꯣꯔꯇꯦꯝ ꯇꯧꯔꯒ ꯑꯁꯤꯕꯗꯨꯕꯨ ꯑꯩꯈꯣꯏ ꯂꯧꯊꯅꯅꯕꯒꯤ ꯋꯥꯔꯦꯞ ꯑꯃꯈꯛ ꯂꯧꯔꯦ ꯑꯗꯨꯒ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯀꯜꯄ꯭ꯔꯤꯠ ꯑꯗꯨꯗꯤ ꯐꯥꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯥꯏꯖꯔꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅꯁꯨ ꯍꯥꯏꯔꯤꯕ ꯀꯜꯄ꯭ꯔꯤꯠ ꯑꯗꯨꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯈꯣꯏꯒꯤ ꯍꯣꯠꯅꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯎꯔꯒ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯄꯤꯕꯤꯔꯤꯕ ꯀꯣꯑꯣꯄꯔꯦꯁꯟ ꯃꯌꯥꯝꯁꯤ ꯎꯔꯒ ꯑꯩꯈꯣꯏꯅ ꯑꯁꯤꯕꯗꯨ ꯂꯧꯕꯗ ꯂꯦꯞꯅꯔꯦ ꯑꯃꯁꯨꯡ ꯑꯁꯤꯕꯗꯨ ꯉꯁꯤꯃꯛ ꯑꯩꯈꯣꯏ ꯂꯧꯊꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯀꯗꯕ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯂꯒꯅꯤ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯆꯦꯟꯃꯤꯟꯅꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝꯁꯤꯡ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯄꯨꯂꯤꯁ ꯀꯔꯃꯆꯥꯔꯤꯁꯤꯡ ꯑꯃꯁꯨꯡ ꯂꯣꯀꯦꯜ MLA ꯄꯨꯝꯅꯃꯛꯅꯁꯨ ꯀꯜꯄ꯭ꯔꯤꯠ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏ ꯐꯥꯕ ꯉꯝꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯤꯒ ꯂꯣꯏꯅꯅ ꯑꯩ ꯋꯥꯐꯝꯗ ꯁꯤꯟꯗꯣꯛꯆꯔꯤ